ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯀꯥꯁ ꯇꯈꯦꯜ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯤꯑꯣꯏꯕꯅ ꯍꯤꯡꯂꯤ ꯀꯅꯥꯒꯤꯗꯃꯛ? ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗ ꯆꯦꯜꯂꯤꯕ ꯃꯒꯨꯟꯁꯤꯡ ꯑꯁꯤ ꯀꯔꯤ ꯁꯤꯡꯊꯥꯅꯒꯅꯤ? ꯐꯥꯎꯗ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯗꯣ ꯊꯥꯖꯒꯅꯨ ꯃꯤꯑꯣꯏꯕꯕꯨ ꯍꯦꯛꯇ ꯇꯔꯥꯏ ꯇꯔꯥꯏ ꯅꯨꯡꯄꯥꯜ ꯅꯥꯏꯕ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯕ ꯀꯥꯎꯐꯗꯦ꯫ ꯃꯨꯈ꯭ꯔꯕ ꯀꯨꯍꯣꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯄꯨꯊꯣꯛꯄꯒꯨꯝ ꯃꯤꯑꯣꯏꯕꯅ ꯊꯃꯣꯏꯗ ꯈꯟꯕꯗꯨ ꯎꯗ꯭ꯔꯤꯉꯩ ꯃꯤꯑꯣꯏꯕꯗ ꯊꯥꯖꯕ ꯊꯝꯒꯅꯨ꯫ ꯂꯥꯛꯏ ꯇꯨꯡꯌꯦꯡ ꯌꯦꯡꯗꯨꯅ ꯅꯨꯄꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇꯨꯗ ꯂꯥꯏꯖꯅ "ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ? ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯂꯨꯝꯕ ꯂꯥꯛꯈꯣ ꯍꯥꯏꯅꯣ ꯑꯩꯁꯦ? ꯑꯦ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯇꯥꯗ꯭ꯔꯕꯣ ꯁꯅꯥꯏꯕꯦꯝꯃꯗꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ? ꯇꯥꯈꯣꯏꯃꯣ ꯌꯥꯝ ꯆꯒꯠ ꯆꯒꯠ ꯉꯥꯡꯅꯔꯣꯏꯁꯤ꯫ ꯈꯤꯇꯪ ꯊꯦꯡꯈꯤꯕꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯉꯥꯡꯅꯒꯦ? ꯑꯉꯥꯡ ꯊꯥꯈꯤꯕ ꯃꯇꯝꯗꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯛꯇ ꯂꯥꯛꯑꯒ ꯃꯥꯅ ꯑꯣꯏꯅ ꯆꯥꯎꯁꯤꯜꯂꯛꯇꯅ꯫ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗ꯭ꯔꯗꯤ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯀꯩꯅꯣ꯫ ꯉꯥꯏꯕ ꯇꯜꯂꯒꯅ ꯀꯣꯛ ꯆꯠꯂꯝꯕ ꯀꯩꯗꯧꯒꯦ? ꯏꯁꯧ ꯂꯥꯡꯒꯗꯕꯒꯤ ꯃꯍꯨꯠꯇꯣ ꯅꯪꯗꯤ ꯌꯥꯝ ꯆꯠꯍꯟꯅꯤꯡꯉꯝꯃꯤꯕ ꯑꯣꯏꯔꯦ꯫ ꯉꯥꯏꯕ ꯋꯥꯏꯗꯥꯏꯅꯦ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯁꯤꯁꯨ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯕ? ꯍꯣꯏꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯀꯥꯏ ꯂꯥꯛꯍꯟꯅꯤꯡꯉꯅꯤꯒꯦ? ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯔꯕꯅꯤꯅ ꯂꯥꯛꯍꯟꯅꯤꯡꯉꯝꯃꯔꯣꯏꯁꯨ ꯈꯪꯉꯤ꯫ ꯉꯥꯡꯍꯧꯈꯤꯗꯣꯏꯔꯣ? ꯇꯥꯕ ꯉꯝꯗ꯭ꯔꯕꯣ? ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯄꯅꯤꯅ꯫ ꯐꯔꯦ ꯀꯩꯅꯣ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯁꯦꯡꯕ ꯌꯥꯝ ꯈꯪꯒꯟꯕ ꯃꯤꯅꯤꯅ ꯑꯗꯨꯝ ꯂꯩꯕꯤꯍꯧꯔꯣ꯫ ꯅꯣꯏ ꯁꯅꯥꯏꯕꯦꯝꯃꯗꯤ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ, ꯈꯔ ꯍꯟꯖꯔꯝꯃꯒꯦ꯫ ꯆꯠꯂꯦꯍꯦ ꯂꯩꯍꯧꯔꯣ ꯑꯆꯨꯝꯕ ꯉꯥꯡꯕ ꯏꯕꯨꯡꯉꯣ꯫ ꯆꯠꯈꯤ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯣꯡ ꯍꯥꯗꯅ ꯑꯗꯨꯃꯛ꯫ ꯅꯪ ꯈꯛꯇ ꯃꯌꯥꯝ ꯀꯣꯏꯕ ꯍꯩꯕꯒꯤ ꯃꯑꯣꯡꯗ ꯈꯪꯅꯤꯗꯅ ꯑꯩꯁꯨ ꯉꯁꯤꯗꯒꯤꯗꯤ ꯊꯦꯡꯅꯕ ꯍꯥꯏꯈꯤꯕ ꯃꯤꯗꯤꯌꯥꯃꯤꯅ ꯈꯪꯅꯤꯗꯅ꯫ ꯅꯪꯒꯤ ꯈꯜꯂꯒ ꯑꯩꯅ ꯑꯇꯣꯞꯄ ꯍꯟꯅ ꯌꯦꯡꯗꯕꯁꯤꯗ ꯅꯥꯎ ꯆꯥꯎꯕ ꯁꯥꯔꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯆꯠꯈꯤ ꯄꯣꯏꯔꯩ ꯑꯗꯣ꯫ ꯂꯥꯏꯖ ꯂꯝꯕꯤꯗꯨꯗ ꯁꯥꯎꯅ ꯁꯨꯝ ꯆꯠꯂꯤ꯫ ꯏꯁ ꯃꯥ ꯈꯛꯇ ꯂꯩꯕꯁꯤ ꯃꯉꯥꯏ ꯂꯝꯗꯝꯁꯤꯗ ꯅꯨꯄꯥꯁꯦ ꯃꯥꯅ ꯃꯈꯧ ꯄꯣꯛꯂꯒ ꯉꯥꯡꯁꯥꯔꯤ꯫ ꯑꯩꯅ ꯊꯥꯏꯅꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯅꯤꯀꯣ ꯈꯟꯅ ꯂꯩꯊꯣꯛꯄꯁꯤꯗꯕ ꯑꯩꯁꯤꯕꯨ ꯃꯉꯣꯟꯗ ꯈꯛꯇ ꯉꯥꯎꯕꯁꯤ ꯃꯥꯅ ꯈꯟꯖꯔꯤꯁꯦ꯫ ꯂꯨꯍꯣꯡꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯠꯇꯕꯤꯗ ꯂꯩꯁꯥꯔꯤꯀꯥꯟꯗ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯒꯥꯏꯗꯨꯗꯤ ꯂꯥꯏꯖ ꯑꯩꯉꯣꯟꯗꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯂꯥꯏ ꯂꯥꯛꯇꯨꯅ ꯏꯈꯣꯡ ꯑꯁꯤ ꯀꯣꯜꯂꯒ ꯍꯥꯏꯖꯔ ꯐꯥꯎꯕ ꯌꯥꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯈꯪꯏꯗꯅ ꯉꯁꯤꯗꯒꯤꯗꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯌꯥꯁꯟꯒꯦꯕ, ꯅꯨꯄꯥ ꯈꯨꯗꯤꯡ ꯏꯔꯥꯡ ꯇꯧꯗꯨꯅ ꯐꯥꯒꯦꯕ, ꯑꯗꯨꯀꯥꯟꯗꯗ ꯈꯪꯒꯗꯕꯅꯤ ꯃꯥ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜꯗ ꯆꯠꯀꯦ ꯈꯟꯅꯈ꯭ꯔꯦ꯫ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯌꯨꯛꯅꯤ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯀꯌꯥꯅ ꯑꯇꯤꯌꯥꯗ ꯀꯣꯏꯄꯥꯏ ꯅꯤꯡꯇꯝꯅ ꯄꯥꯏꯔꯤ꯫ ꯌꯦꯟꯕꯥ ꯂꯥꯕꯁꯤꯡꯅ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯍꯦꯛꯇ ꯈꯣꯡꯂꯤ꯫ ꯂꯥꯏꯖꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯀꯦꯇꯨꯀꯤ ꯆꯪꯂꯛꯇꯨꯅ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯔꯛꯂꯤ꯫ ꯍꯩ ꯂꯥꯏꯖ ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯣ? ꯅꯨꯃꯤꯠ ꯑꯁꯤ ꯌꯧꯔꯦꯅꯦ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ꯫ ꯅꯃꯥꯕꯨ ꯄꯤꯁꯛꯈꯣꯏꯗ ꯃꯔꯨꯞꯀꯤ ꯁꯦꯜꯁꯦ ꯑꯃꯨꯛꯇ ꯄꯤꯔꯣ ꯂꯥꯎ꯫ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯍꯩ ꯂꯥꯏꯖ, ꯍꯩ ꯑꯄꯨꯝꯕꯤ꯫ ꯑꯁ ꯀꯩꯅꯣ ꯌꯥꯝ ꯆꯒꯠ ꯉꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯀꯥꯡ ꯉꯪꯕꯗꯧꯅ ꯉꯔꯪ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯄꯣꯛꯂꯨꯕꯗꯒꯤ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤꯁꯦ ꯅꯤꯡꯇꯝ ꯅꯤꯡꯕ ꯐꯪꯗ꯭ꯔꯕꯅꯤ, ꯇꯨꯝꯕ ꯐꯥꯎꯕ ꯂꯦꯝꯅ ꯇꯨꯝꯕ ꯐꯪꯗꯦꯕ꯫ ꯏꯁ ꯐꯖꯩꯅꯦ ꯏꯆꯥꯒꯤ ꯈꯣꯟꯗꯥꯁꯤꯗꯤ, ꯆꯥꯕꯗꯧꯕ ꯍꯥꯎꯗꯧ ꯃꯥꯜꯂꯤꯅꯤ ꯏꯃꯥꯗꯤ꯫ ꯂꯦꯝꯃꯦ ꯁꯤꯅꯦꯕ ꯅꯪꯅ ꯈꯟꯖꯔꯤꯁꯦ? ꯌꯥꯍꯧꯒꯁꯤ ꯊꯦꯡꯅ ꯍꯧꯒꯠꯂꯒ ꯈꯣꯟꯒꯁꯤ ꯀꯟꯅ ꯉꯥꯡꯕꯁꯦ ꯅꯪ ꯋꯥꯈꯜꯁꯤꯗ ꯌꯥꯝ ꯂꯦꯝꯕꯒꯤ ꯃꯑꯣꯡꯅꯦꯕ ꯈꯟꯖꯔꯦ ꯑꯩꯈꯣꯏꯗꯤ꯫ ꯏꯃꯥꯅ ꯄꯉꯥꯡ ꯉꯥꯡꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯒꯤ ꯈꯨꯝꯖꯕꯅꯤ, ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤ, ꯍꯧꯗꯣꯡ ꯃꯥꯏ ꯄꯥꯟꯕꯤ, ꯅꯪꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ, ꯋꯥꯈꯜꯗꯣ ꯈꯔ ꯈꯟꯕ ꯇꯝꯃꯨꯅꯦ ꯅꯀꯣꯛꯇꯣ꯫ ꯅꯨꯄꯥ ꯀꯣꯏꯅꯕ ꯈꯛꯇ ꯅꯠꯇꯦꯅꯦ ꯄꯥꯜꯂꯤꯕꯗꯣ, ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯧꯅꯦ꯫ ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗ ꯍꯧꯒꯠꯆꯔꯒꯦ꯫ ꯌꯥꯔꯦ ꯇꯣ, ꯏꯃꯥꯒꯤ ꯕꯥꯁꯟꯗꯣ ꯂꯦꯞꯍꯧꯔꯕ ꯑꯗꯨꯋꯥꯏꯗꯨꯗ꯫ ꯅꯆꯥ ꯇꯥꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦꯕ꯫ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯅꯥꯏ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯍꯦꯛ ꯑꯣꯏꯗ꯫ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯂꯣꯏꯈꯤꯗꯧꯔꯕꯅꯦꯕ꯫ ꯃꯤꯅꯥꯏ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯈꯪꯗꯦ꯫ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤ꯫ ꯃꯃꯥꯏꯕꯦꯝ ꯑꯗꯨ ꯊꯣꯛꯈ꯭ꯔꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯥꯎꯍꯧꯏ꯫ ꯍꯩ ꯑꯌꯨꯛꯁꯤꯗꯅꯦ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯅꯨ꯫ ꯏꯃꯥ ꯏꯀꯥꯏꯀꯣ, ꯅꯪ ꯏꯀꯥꯏꯗ꯭ꯔꯁꯨ ꯆꯩꯁꯤ ꯅꯥꯕꯅꯤ, ꯈꯔ ꯈꯪꯅ ꯆꯠꯂꯨꯀꯣ꯫ ꯅꯪ ꯂꯩꯁꯥꯕꯤꯅꯤ, ꯆꯩ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤ꯫ ꯍꯧꯒꯠꯂꯣ ꯍꯥꯏꯔꯤꯕꯒꯤ ꯉꯥꯡꯂꯤ ꯃꯌꯥꯝ ꯑꯁꯦ ꯌꯦꯡꯉꯨ, ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯆꯤꯜ ꯑꯁꯦ ꯊꯥꯡꯒꯠꯇꯨꯅ ꯈꯨꯝꯗꯧꯒꯤ ꯂꯩꯕ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯋꯥ ꯍꯥꯏꯒꯗꯕꯕꯨ ꯇꯜꯂꯦ ꯇꯁꯦꯡꯅ꯫ ꯊꯛ ꯈꯥꯅ ꯃꯔꯣꯟ ꯑꯃ ꯈꯪꯉꯛꯇ꯭ꯔꯤꯕ, ꯇꯟꯖꯩꯗ ꯑꯩꯈꯣꯏ꯫
Laiza masin mayadu sengdoktuna sakhumda sanglai aduga sapu adu phak phak tun yengi ante yaudeba chakna sak lamani sapu yanga sa nak tan langdoribni ai kaidagi yauni ge ngarang du natro nga thongbuduga sa bora ama lokhat pikribidu boibe masanana hapau haidna aduga hojiktamu yaukidoribraba hoi yare haukibu wana hong nangangbirkanu chaba yaba gamda leitraba sakhumsibo leiramoi arai sa thokpi makanna leiriye ma he leiringai imung asida saba yaba thambaga yaponte ima nang aingonda khatnabasya haudradi leiba ngamjababa kainom tawbugisu naksipta yai dum ngangneba isa su khangbaro namaina ngangbudubo hoi su kokpale o isa kokpali ko haima isa kokpali su kauthokluredana yadrari masi hannu iselakpasida manang ko nang aina ogongai kapthoga nang maithokhisani nang hai kappaga lai namabok pisa hoida mukta satlola kaidoba maruki selamta hulusuo satlo mapanda leiramo ima sel puthoraklage asiguma hairamda haidadi nasa thibong nawbi taramni ne nangse nasana thibong lawi di khangjari oide hoyare satlo maruki sel du puthoro aide se sakrege ketuki makha taramda imungda sangkhiduna makutta laphoi ani duga selga du puthoraktuna masana pida pire se sakla me dai laphoi sasilu sielse ningthina hairaga piramuko namabokta thuna halau nangi lambida thengna wainadana leirammadine natai kaya saroidabani yeng Laiza mamadagi seladu lautuna lai laphoi dusu ama khoktuna sai tanzadu da wakal soirabi angaubi nupi masensilaktuna piyo aingonda kaino bidoibu nangonda nang jaido aisaningiba che piyo ba Chaklamina imana piningda laphoi ni pirakpasida nang sumuk chaklamai ba Laiza gi punsisida ayet pasya thona laikhreda piuba ai chaklameba nang ngangido ai taningdeba se lauda laurase asi hairaga sadriba laphoi amadu pirai nangsia nabuk phaingo sakto bukhra thibai wani ado nangna laphoi pirabanina ai nangonda bor pibige ko nangsia asidagi nupa mayam ama koiro sak thijarasu asi haiduna angaubi du sienki is angaubi ni kain sakthi gaidane ngosida hoida sakthi hairamasu magi bordudi thungba haidun dina draga pamba sum lakpana pisak hoida su yaure sumang adudagi imabo kainom ta tadrisi shiraza lo mai gi mumi ngai siba nupa amagi khonjelda lumlum launa kana tung onthok tuna leiramba nupi du mai onsilai yengi nupa mabu mayaka aduna pachai yamasiso sinupasia khoidaba yadre mitisia ita kachimdi das kamdawi kachilledana hausikte ino binuni yengna yengsina masak ipa pajakai kana hangbibu imabok leibidabra leiti madi kaithel thokibani o aido maruki sel piramgi tauba adugi oiradi aingonda dum pibiram kaisu kaidaba natro Au, kaideda si surabra yengbiro yarida thidras adu kanagini haigani kitugi gine na haibiyo ado kainom thangsageba au yani kayaibigadaba Laiza marega contact tauna dase imabo hoigi kana hoidoino masanupani hekpokpa kaiming kaubige thauba o adudi aiso mungsalukige ando marak tasu koithokpiro ikhoiromdaso hoi koithokjarake tanja phangani Laiza thawbagi wakal khanna mayumda halai kai ko phasanu saban murti naga kaya ta phazariba ngauri aidi pura thawba nangi wakal kusuga mutak khonjelga tuna kaya da nungsiri lum lauka as ngauri ai pu ngauri aisi asum lakpana mayum su yauri mangol aduda mamana phamduna hangama libeduki manakta phamduna mondrang sagani ketuki hangama do manna namabokta piramlebra sendo phajana karino masige ngangsina mina ngangi sa ibase tadabi nokphet tawraga leiribasibo hei Laiza kainoima koilaw loiduba anaksida phamisia hai natrang chatpi ngasai dige ina seldu piramlebra hairibasi tadra nangbo as aduga laise imabok pisa koigi masanupa leiribra leibani masanupa ama Madi nahan kai kaida leiruge su udeba
ꯁꯍꯔꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨꯕꯒꯤ ꯂꯩꯔꯨꯕꯅꯤ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯅꯪꯅ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯪꯒꯠꯂꯛꯏꯁꯤꯅ ꯏꯃꯥ ꯃꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯅꯨꯄꯤ ꯀꯣꯏꯔꯝꯒꯗ꯭ꯔꯥ ꯕꯦꯝꯃ ꯃꯥ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠ ꯊꯕꯥꯟꯒꯗꯤ ꯈꯪꯅꯤꯡꯗ꯭ꯔꯥ ꯅꯪꯕꯣ ꯈꯪꯅꯤꯡꯉꯤ ꯏꯃꯥ ꯍꯥꯏꯔꯛꯑꯣ ꯅꯪꯗ ꯍꯥꯠꯈꯤꯗ ꯍꯦ ꯑꯝꯇ ꯂꯥꯏꯖ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯩꯅꯣ ꯏꯃꯥ ꯑꯗꯨ ꯀꯩꯅꯣ ꯊꯥꯔꯛꯏꯗꯨꯕꯣ ꯅꯪꯒꯟꯁꯤꯗ ꯅꯋꯥ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯅꯪ 이마부 ꯑꯩꯅ ꯄꯥꯝꯕ ꯃꯁꯤꯡꯗꯣ ꯄꯤꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯃꯁꯤꯗ ꯃꯁꯤ ꯀꯣꯕꯤꯁꯤꯗ ꯊꯣꯡꯒꯤꯗ ꯃꯁꯤ ꯁꯨꯛꯄꯦꯟꯗꯕꯁꯤꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯂꯥꯡꯗꯒꯤ ꯀꯣꯕꯤ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯂꯧꯗꯨꯅ ꯊꯣꯝꯃꯤ ꯂꯥꯏꯖꯥ ꯀꯣꯕꯤꯗꯨ ꯂꯪꯉꯛꯄꯗꯨꯗ ꯏꯃꯨꯡꯗ ꯐꯠ ꯆꯦꯟꯁꯤꯟꯈꯤ ꯀꯦꯇꯨꯀꯤ ꯃꯈꯥ ꯇꯥꯅ ꯉꯥꯡꯍꯧꯏ ꯍꯦ ꯆꯥꯛ ꯃꯩꯒꯗꯨ ꯊꯥꯒꯠꯇꯅ ꯇꯧ ꯅꯄꯥ ꯂꯥꯛꯂꯕꯗꯤ ꯆꯥꯛ ꯂꯣꯏꯔꯝꯗꯦ ꯍꯥꯏꯗꯅ ꯂꯥꯟ ꯇꯧꯕ ꯁꯣꯏꯔꯔꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯀꯔꯝ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯃꯥꯏꯁꯤꯡꯁꯦ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯦ ꯉꯥꯡꯅꯤꯡꯉꯤ ꯁꯛꯅꯤꯡꯉꯤ ꯍꯥꯏꯗꯅ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯏꯁꯥꯗꯅ ꯉꯥꯡꯅꯤꯡ ꯁꯛꯅꯤꯡꯕꯗ ꯉꯥꯡꯉꯤꯕ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯇꯥ ꯊꯥꯔꯣ ꯑꯗꯨ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖ 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 ꯀꯧꯔꯤꯕꯗꯨ ꯇꯥꯗꯨꯅ ꯊꯣꯛꯂꯛꯏ ꯃꯄꯥꯜꯗ ꯏꯁ ꯑꯩꯗꯤ ꯃꯤ ꯑꯇꯣꯞꯄꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯅꯪ ꯑꯣꯏꯔꯦ ꯀꯧꯗ꯭ꯔꯁꯨ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯕꯁꯦ ꯀꯩꯅꯣ ꯆꯨꯔꯤ ꯈꯥꯗꯨꯅ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯗꯨꯕꯣ ꯀꯥꯈꯠꯂꯛꯑꯣ ꯂꯥꯛꯑꯣ ꯑꯁꯤꯗ ꯑꯝꯇ ꯆꯠꯁꯦꯕ ꯀꯥꯏꯗꯅꯣ ꯍꯣ ꯅꯨꯄꯥ ꯎꯅꯁꯦꯕ ꯎꯅꯔꯨꯁꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯐꯅꯦꯛ ꯑꯃ ꯐꯠ ꯍꯣꯡꯗꯣꯔꯛꯀꯦ ꯑꯗꯨꯒ ꯆꯠꯂꯁꯤ ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ ꯍꯣꯏ ꯑꯗꯨ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯂꯥꯛꯃꯤꯟꯅꯔꯤ ꯂꯥꯏꯖꯒ ꯊꯥꯔꯣꯒꯗꯣ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯎꯏ ꯂꯝꯄꯥꯛꯇꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯊꯥꯔꯣꯒ ꯂꯥꯏꯖꯒꯗꯨ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯥꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯧꯒꯠꯇꯨꯅ ꯂꯩ ꯊꯥꯔꯣꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗ ꯃꯥꯗꯤ ꯀꯅꯥ ꯑꯩꯒꯤ ꯏꯇꯥꯅꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯕꯅꯤ ꯑꯣ ꯑꯩꯒꯤ ꯃꯔꯨꯞꯁꯤꯅ ꯁꯛꯍꯦꯟ ꯀꯧꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯁ꯭ꯋꯥꯏꯗ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯨ ꯍꯣꯏ ꯌꯥꯏ ꯂꯥꯏꯖ ꯅꯪ ꯉꯥꯛ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯖꯨꯔꯥ ꯖꯨꯔꯥ ꯂꯩꯅꯔꯤꯕꯗꯣ ꯄꯨꯟꯁꯤꯕꯒ ꯊꯥꯔꯣꯒ ꯑꯃ ꯂꯥꯏꯖꯒ ꯁꯛꯍꯦꯟꯒ ꯑꯃ ꯂꯥꯏꯖ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ ꯁꯤꯁꯨ ꯃꯁꯛꯇꯤꯗꯨꯝ ꯐꯖꯩꯅꯦ ꯅꯍꯥꯟꯁꯨ ꯑꯔꯦꯝꯕꯤ ꯁꯥꯔꯤꯀꯥꯟꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯒ ꯑꯝꯇ ꯍꯥꯏꯍꯧꯗꯦ ꯉꯁꯤꯗꯤ ꯑꯔꯦꯝꯕꯤꯒꯤ ꯋꯥꯈꯜꯒ ꯉꯥꯛꯇꯪ ꯂꯪꯊꯣꯛꯈ꯭ꯔꯗꯕꯅꯤ ꯑꯈꯠꯄꯤ ꯑꯣꯟꯒꯦꯕ ꯑꯈꯠꯄꯤ ꯋꯥꯔꯤꯁꯦ ꯍꯦꯛꯇ ꯁꯥꯖꯤꯟꯕ ꯍꯧꯈꯤꯗ ꯁꯣꯝꯒꯤ ꯃꯤꯡꯗꯨꯕꯨ ꯁꯛꯍꯦꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯏꯔꯣꯜꯂꯦ ꯉꯁꯤꯗꯤ ꯁꯛ ꯌꯥꯝ ꯐꯖꯩꯗꯤ ꯏꯔꯣꯝꯕ ꯆꯥꯕꯒꯤ ꯑꯣꯏꯔꯦ ꯑꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯅꯪꯁꯦ ꯈꯪꯅꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯕ ꯂꯩꯇꯦꯗ ꯑꯩꯗꯤ ꯅꯨꯄꯤ ꯀꯣꯏꯕ ꯇꯟꯅꯤ ꯍꯥꯟꯅ ꯇꯜꯂꯝꯃꯁꯨ ꯍꯧꯖꯤꯛꯇꯤ ꯇꯟꯕ ꯌꯥꯔꯔꯣꯏ ꯑꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯑꯩꯒ ꯀꯣꯏꯅꯔꯒꯗꯕ ꯑꯗꯨꯒꯤ ꯇꯜꯂꯤꯗ ꯑꯇꯣꯞꯄꯒ ꯑꯣꯏꯅ ꯀꯣꯏꯅꯧ ꯍꯦ ꯑꯄꯪꯕ ꯁꯛꯇꯁꯨꯗ ꯋꯥꯇꯕꯤ ꯍꯦꯛꯒ ꯀꯣꯏꯅꯁꯤ ꯍꯥꯏꯕꯗ ꯌꯥꯗꯕꯒ ꯁꯥꯗꯅ ꯏꯇꯨꯡꯁꯤꯗ ꯑꯪꯒꯨꯔ ꯆꯔꯣꯡ ꯌꯥꯟꯕꯒꯨꯝꯕꯅꯦ ꯂꯩꯔꯤꯁꯦ ꯑꯩꯉꯣꯟꯁꯤꯗ ꯌꯥꯜꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯒ ꯀꯣꯏꯅꯔꯣꯏꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯔꯕꯅꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯥꯛꯀꯗꯕꯅꯤ ꯑꯩ ꯎꯅꯕ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯅꯌꯨꯝꯗ ꯂꯥꯛꯑꯦ ꯈꯪ ꯇꯥꯟꯖꯥꯗꯨꯗ ꯊꯥꯔꯣꯒ ꯄꯨꯟꯁꯤꯕꯒꯁꯨ ꯂꯥꯛꯏ ꯄꯨꯟꯁꯤꯕꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯊꯪ ꯂꯥꯛꯄꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯇꯥꯎ ꯆꯠꯂꯁꯤ ꯍꯜꯂꯛꯂꯦ ꯂꯥꯏꯖꯒ ꯊꯥꯔꯣꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯇꯥꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯒ ꯀꯣꯏꯊꯣꯔꯛꯂꯝꯃꯤ ꯂꯥꯏꯖꯅ ꯊꯧꯕ ꯍꯣꯏꯕ ꯎꯔꯦ ꯊꯥꯔꯣ ꯇꯨ ꯑꯁꯤꯗꯒꯤ ꯌꯦꯠ ꯊꯪꯕ ꯅꯨꯄꯥꯁꯤꯡꯅꯦꯕ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯍꯣꯏ ꯃꯥ ꯀꯩ ꯈꯨꯐꯖꯅꯣ ꯅꯍꯥꯟꯈꯩ ꯎꯔꯨꯗꯕꯒꯤꯔ ꯁꯤꯕꯣ ꯈꯪꯐ ꯐꯖꯊꯣꯛꯑꯝꯃꯤ ꯁꯨꯝꯃꯤ ꯑꯩꯁꯦ ꯄꯨꯡꯁꯨꯝ ꯁꯨꯝꯃꯦꯕ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯗꯨꯗꯤ ꯌꯥꯝ ꯈꯠꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯑꯁ ꯇꯥꯅꯤꯡꯗꯦ ꯁꯤ ꯑꯝꯇ ꯁꯤ ꯃꯥ ꯂꯥꯛꯃꯤꯟꯅꯔꯤꯁꯦ ꯇꯥꯈꯣꯏꯃꯨꯅꯦꯕ ꯑꯝꯇ ꯍꯥꯏꯍꯜꯂꯨꯕ ꯁꯤ ꯑꯩ ꯃꯌꯥꯝ ꯄꯥꯝꯃꯦꯕ ꯆ ꯊꯨꯀꯠꯆꯗ꯭ꯔꯥ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯅꯨꯄꯤꯅꯕꯨ ꯅꯨꯄꯥꯗ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯍꯥꯏꯗꯧꯔꯤꯒꯦ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ ꯑꯩ ꯉꯝꯃꯣꯏꯀꯣ ꯅꯪ ꯋꯥꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗꯨꯕꯨ ꯀꯩꯅꯣ ꯆꯞ ꯃꯥꯟꯅꯩ ꯈꯣꯏꯃꯨ ꯂꯥꯏꯖ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯊꯥꯔꯣ ꯂꯥꯏꯖ ꯅꯈꯣꯏꯅꯤꯕꯨ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯊꯥꯔꯣꯅ ꯑꯁꯤꯗ ꯁꯨꯝ ꯆꯠꯂꯨꯕꯅꯤꯗ ꯇꯥ ꯈꯣꯏꯃꯨ ꯍꯣꯏꯗꯤ ꯀꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ ꯍꯣꯏ ꯂꯩꯔꯥꯡ ꯑꯃ ꯊꯤꯔꯛꯏꯅꯦ ꯃꯃꯤꯡꯁꯨ ꯈꯪꯍꯧꯗꯦ ꯃꯁꯛꯇꯅꯤ ꯃꯥꯅ ꯈꯪꯍꯧꯔꯤꯕ ꯀꯅꯥꯒꯤ ꯂꯩꯔꯥꯡꯅꯣꯅꯦ ꯇꯥ ꯈꯣꯏꯃꯨꯒꯤꯔꯕ ꯅꯠꯇꯦ ꯑꯥꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯤꯒꯤꯅꯤ ꯍꯧꯖꯤꯛꯀꯤ ꯐꯪꯉꯕꯣ ꯐꯪꯉꯤ ꯍꯧꯖꯤꯛꯄꯨꯗꯤ ꯀꯅꯥ ꯑꯣꯏꯔꯝꯃꯒꯦ ꯂꯩꯔꯥꯡꯗꯨꯕꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯂꯥꯏꯖꯕꯨꯅꯤ ꯃꯥꯅ ꯊꯤꯔꯤꯁꯤ ꯂꯥꯏꯖ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯈꯣꯏꯃꯨꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯂꯥꯏꯖ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕ ꯃꯥꯗꯤ ꯄꯥꯎꯈꯨꯝ ꯉꯁꯤ ꯄꯥꯝꯃꯤ ꯍꯥꯏꯌꯧꯏꯅꯦ ꯑꯩꯒ ꯆꯪꯁꯤꯕꯨ ꯏꯀꯥꯏꯅ ꯂꯩꯍꯧꯔꯤꯕꯁꯤꯅꯤ ꯂꯥꯏꯖ ꯇꯞꯂꯤ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯔꯤꯕ ꯃꯥꯗꯤ ꯑꯩꯅ ꯌꯥꯗꯣꯏ ꯑꯗꯨꯝ ꯂꯩꯔꯁꯤꯕꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅꯁꯨ ꯌꯥꯔꯕꯅꯤꯅ ꯑꯩ ꯌꯥꯔꯦ ꯍꯥꯏꯔꯒꯦꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯂꯥꯏꯖꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯀꯦꯇꯨꯀꯤ
ꯌꯥꯆꯪꯂꯛꯄꯒꯤ ꯃꯪꯒꯣꯜꯗ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯄꯗ ꯎꯕꯗ ꯀꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯊꯦꯡꯅꯃꯝꯅ ꯍꯜꯂꯛꯀꯅꯣ ꯑꯩꯁꯤ ꯌꯥꯗꯦꯅꯦꯀꯣ꯫ ꯊꯦꯡꯅꯃꯝꯅ ꯍꯜꯂꯛꯀꯅꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯔꯕ? ꯉꯁꯤꯀꯣ ꯅꯪ ꯊꯨꯒꯥꯏꯕ ꯁꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯅꯆꯤꯟꯗꯣ ꯌꯥꯝ ꯉꯥꯡꯕ ꯍꯩꯕ꯭ꯔꯥ ꯑꯩꯕꯨ? ꯑꯗꯨꯕꯨꯗꯤ ꯀꯦꯇꯨꯒꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯀꯩꯅꯣ꯫ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯇꯧꯔꯤꯁꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯝꯃꯒ ꯆꯪꯈ꯭ꯔꯤꯁꯤ ꯑꯣꯏꯔꯣꯏꯕ ꯌꯨꯝꯁꯤꯗꯒ ꯀꯨꯏꯅ ꯂꯩꯍꯜꯂꯣꯏ, ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯄꯤꯈ꯭ꯔꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯁꯥꯟꯇꯤꯗꯨ ꯐꯪꯗꯧꯔꯕ꯫ ꯑꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯄꯣꯏꯔꯩ ꯊꯦꯡꯅꯕ ꯅꯨꯄꯤ ꯈꯨꯗꯤꯡ ꯍꯦꯛꯇ ꯍꯥꯏꯗꯨꯅ ꯀꯣꯏꯁꯤꯜꯂꯤ꯫ ꯅꯣꯡꯃꯁꯨ ꯄꯣꯏꯔꯩꯗꯨ ꯅꯨꯄꯤ ꯑꯃꯒ ꯎꯅꯔꯤ꯫ ꯑꯌꯤꯡꯕꯤ ꯀꯧꯕꯤꯔꯛꯀꯅꯣ ꯑꯝꯇ꯫ ꯅꯨꯄꯥ ꯅꯣꯏꯁꯦ ꯊꯃꯣꯏ ꯄꯨꯛꯆꯦꯜ ꯂꯦꯞꯇꯦ ꯍꯥꯏꯁꯦ ꯆꯨꯝꯕꯖꯥꯠ꯫ ꯃꯤꯅ ꯅꯪꯁꯦ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏ ꯍꯥꯏꯔ ꯐꯥꯎ ꯑꯩꯁꯤ ꯊꯥꯖꯔꯝꯗꯕꯅꯦꯕ꯫ ꯑꯗꯨꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯗ ꯐꯥꯎ ꯅꯪꯅ ꯍꯥꯏꯕꯅꯦꯕ ꯅꯪꯁꯦ꯫ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯕ, ꯑꯩ ꯁꯛ ꯐꯖꯕꯁꯤꯗ ꯅꯣꯏꯁꯦꯅ ꯍꯥꯏꯔꯛꯄꯅꯦꯕ꯫ ꯅꯪꯒ ꯑꯩꯒ ꯈꯪꯅꯔꯤꯅ ꯍꯥꯏꯕꯗꯤ ꯀꯩꯗꯧꯕ? ꯑꯩꯗꯣ ꯍꯥꯏꯕꯅꯦꯕ, ꯏꯃꯥꯟꯅꯕ ꯇꯣꯂꯨꯃꯨꯗꯨꯅ ꯅꯨꯄꯤꯁꯤꯅ ꯏꯀꯥꯏ ꯍꯥꯏꯔꯛꯏꯁꯦ ꯀꯣꯛ ꯌꯥꯕꯤꯈ꯭ꯔꯣ ꯀꯩꯅꯣꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯈꯤꯕꯅꯦꯕ ꯅꯝꯗꯅ꯫ ꯏꯁ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯅꯤꯀꯣ ꯌꯥꯝꯅ꯫ ꯍꯥꯟꯅ ꯅꯪꯅ ꯍꯥꯏꯕ ꯊꯥꯖꯔꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯁꯨꯛꯊꯥ ꯊꯥꯖꯗ꯭ꯔꯦ ꯑꯩꯁꯤꯅꯤ꯫ ꯂꯣꯏꯅꯔꯕꯅꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ ꯅꯨꯄꯤꯗꯣ꯫ ꯄꯣꯏꯔꯩ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯇꯨꯅ ꯅꯪ ꯇꯣꯛꯅꯅꯤ, ꯑꯩꯗꯤ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯑꯃꯃꯨꯛ ꯀꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ ꯃꯥꯁꯨ ꯑꯗꯨꯃꯛ꯫ ꯅꯣꯡꯃꯁꯨ ꯄꯣꯏꯔꯩꯗꯨ ꯇꯧꯒꯦ ꯌꯥꯎꯅ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯒꯦ ꯈꯟꯅ ꯂꯥꯏꯖꯍꯣꯏ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯟꯖꯥ ꯆꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯖꯒ ꯊꯔꯣꯒꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗꯨꯗ ꯎꯔꯦ꯫ ꯊꯔꯣ ꯃꯍꯥꯛꯅ ꯄꯣꯏꯔꯩꯒ ꯅꯨꯄꯤ ꯑꯃꯒ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯤꯕꯗꯨ꯫ ꯊꯔꯣ ꯃꯇꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯖ, ꯑꯥꯗꯒꯤ ꯅꯨꯄꯥꯁꯦ ꯇꯥ ꯄꯣꯏꯔꯩ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ? ꯎꯔꯦ ꯃꯍꯥꯛꯁꯨ꯫ ꯏꯁ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅ ꯌꯦꯡꯉꯣ ꯃꯃꯥꯏꯁꯦ꯫ ꯀꯌꯥꯝ ꯇꯧꯔꯤꯅꯦꯕ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯂꯦꯟꯅꯒꯦꯅ꯫ ꯐꯩ ꯑꯩꯅ ꯑꯃꯨꯛ ꯇꯧꯔꯛꯄꯗꯣ ꯌꯦꯡꯉꯨꯕ ꯅꯪ꯫ ꯆꯠꯁꯤꯜꯂꯥꯎ ꯊꯔꯣ, ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯒꯠꯂꯛꯇꯧꯔꯤ꯫ ꯏꯁ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯕ? ꯅꯪꯁꯨ ꯃꯌꯥꯝ ꯀꯣꯏꯔꯤꯗꯨꯗꯤ꯫ ꯑꯩꯅ ꯀꯣꯏꯔꯁꯨ ꯃꯥꯒꯤ ꯃꯥꯡꯗꯗꯤ ꯎꯅꯗꯦꯗꯅ ꯅꯣꯡꯃꯇ꯫ ꯅꯪ ꯑꯇꯣꯞꯄ ꯃꯌꯥꯝ ꯀꯣꯏꯔꯤꯗꯣ ꯂꯣꯏ ꯇꯥꯔꯝꯅꯤ ꯃꯥꯁꯨ꯫ ꯅꯥꯀꯣꯡ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯎꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯄꯥꯅꯦꯅ ꯈꯖꯤꯛ ꯈꯔꯥꯛꯇꯁꯨ ꯅꯠꯇꯦ, ꯑꯍꯟ ꯑꯉꯥꯡꯗꯒꯤ ꯑꯝꯇ ꯈꯥꯛꯇꯅ ꯀꯣꯏꯔꯒ꯫ ꯍꯣꯏ ꯌꯥꯔꯦ ꯆꯠꯁꯤꯜꯂꯥꯎ꯫ ꯅꯪ ꯑꯃꯁꯨ ꯑꯩꯒꯤ ꯃꯤꯁꯪ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯤꯒꯤ ꯑꯣꯏꯅ ꯆꯪꯗꯅ ꯂꯩ꯫ ꯂꯥꯏꯖ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯑꯣ ꯈꯣꯡꯈꯩ ꯀꯞꯂꯤ꯫ ꯃꯥꯃꯛꯅꯅꯦꯕ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯅꯨꯄꯤꯒ ꯅꯣꯛꯅꯧꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦꯕ ꯃꯥ꯫ ꯑꯩꯅꯗꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯒ ꯃꯥꯅꯗꯤ ꯑꯩꯒꯤꯗꯃꯛ ꯂꯦꯞꯇꯕꯅꯦꯕ꯫ ꯃꯨꯊꯤ ꯊꯤꯕ ꯑꯩꯁꯤꯅꯤ ꯃꯨꯔꯤ ꯃꯇꯤꯛ ꯃꯤꯁꯨ ꯎꯁꯤꯠꯇꯦꯅꯦ꯫ ꯑꯩꯅ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯔꯁꯨ ꯃꯉꯣꯟꯗ ꯂꯩꯒꯦꯗꯤ ꯈꯜꯂꯦꯕ, ꯑꯗꯨꯒ ꯃꯥꯅ ꯑꯇꯣꯞꯄꯒ ꯎꯅꯔꯝꯕꯅꯦꯕ꯫ ꯑꯩ ꯀꯞꯅꯤꯡꯉꯦ ꯑꯩꯁꯤꯅꯤ꯫ ꯀꯦꯇꯨꯒꯤ ꯆꯪꯂꯛꯇꯨꯅ ꯍꯩ ꯀꯩꯅꯣ ꯑꯗꯨꯋꯥꯏꯗ ꯊꯨꯠ ꯊꯥ ꯑꯃꯨꯛ ꯇꯧꯔ ꯀꯞꯄꯤꯗꯤ? ꯍꯥ ꯅꯥꯀꯣꯡꯒꯁꯦ ꯄꯪꯉꯤ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥꯁꯨꯅꯤ ꯃꯆꯥꯅ ꯀꯞꯄꯤꯁꯤ ꯀꯩꯅꯣꯗꯤ ꯍꯪꯗꯦ, ꯍꯦꯛꯇ ꯉꯥꯡꯕꯅꯦꯕ ꯑꯩꯉꯣꯟꯁꯤꯗ꯫ ꯑꯩꯁꯤꯕꯨ ꯑꯇꯣꯝꯕꯤ ꯃꯆꯥꯔꯕ? ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯑꯗꯨꯝ ꯉꯥꯡꯉꯤꯁꯦ꯫ ꯖꯨꯠꯃꯦꯟ ꯆꯥꯗꯕꯤ ꯅꯪꯅ ꯀꯞꯄꯕꯨ ꯀꯔꯤ ꯃꯊꯣꯡ ꯆꯥꯕ ꯑꯣꯏꯔꯝꯗꯧꯔꯤꯒꯦ? ꯃꯊꯣꯡ ꯆꯥꯕ ꯑꯣꯏꯔꯝꯃꯣꯏ ꯈꯪꯗꯅ ꯍꯪꯗ꯭ꯔꯤꯕ? ꯈꯪꯉꯗꯤ ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ, ꯆꯪꯕꯤꯔꯛꯀꯅꯨ ꯀꯥꯁꯤꯗꯒ꯫ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯏꯆꯥꯅ ꯅꯥꯇꯣꯟꯗꯒꯤ ꯄꯤꯒ ꯇꯥꯒꯩ ꯀꯞꯄꯤꯗꯨꯕꯣ? ꯏꯃꯥ ꯇꯥꯏꯌꯦ, ꯑꯗꯨꯝ ꯍꯥꯏꯔꯧꯅꯦ ꯅꯪꯕꯣ꯫ ꯂꯥꯏꯖ ꯃꯃꯥꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯈꯪꯕꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯟꯅ ꯈꯪꯅꯕ ꯇꯥ ꯄꯣꯏꯔꯩꯗꯣ ꯅꯨꯄꯤ ꯑꯃꯒ ꯎꯅ ꯂꯩꯔꯝꯃꯤꯕ, ꯑꯗꯨꯁꯨ ꯑꯩꯒꯤ ꯍꯦꯛ ꯃꯥꯡꯁꯤꯗ꯫ ꯑꯦꯔꯥ ꯑꯗꯨꯒꯤꯕꯨ ꯀꯞꯄꯦꯕ꯭ꯔꯥ? ꯏꯆꯥꯁꯨ ꯍꯦꯛ ꯅꯨꯄꯥ ꯑꯃꯒ ꯎꯅꯧꯗꯅ ꯃꯥꯒꯤ ꯃꯥꯡꯗꯨꯗ꯫ ꯏꯆꯥꯒꯤꯕꯨ ꯅꯨꯄꯥ ꯋꯥꯠꯂꯦꯕ꯭ꯔꯣ? ꯁꯥꯀꯦꯟꯕꯤ ꯏꯆꯥꯅꯤ, ꯅꯨꯄꯥ ꯋꯥꯠꯂꯝꯃꯣꯏ ꯈꯪꯉꯤ ꯏꯃꯥꯅ꯫ ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ, ꯆꯠꯂꯣ ꯅꯪ ꯆꯠꯂꯣ꯫ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯁꯨ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯤꯁꯤꯗꯤ꯫ ꯃꯥꯁꯨ ꯑꯇꯣꯞꯄ ꯀꯣꯏꯕꯅꯤ, ꯃꯁꯤꯗ ꯅꯪꯅ ꯀꯔꯤ ꯁꯥꯎꯐꯝ ꯊꯣꯛꯏꯒꯦ? ꯅꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯄꯤ ꯅꯪꯅ ꯃꯤꯠꯌꯥꯝꯕꯤꯗꯣ ꯑꯗꯨꯅꯤ, ꯅꯨꯄꯥꯁꯤꯅ ꯃꯤꯠꯌꯥꯝꯕ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯑꯣꯏꯔꯤꯁꯤ꯫ ꯃꯤꯠꯌꯥꯝꯕꯤ ꯅꯪꯅ ꯅꯨꯄꯥꯒꯤꯗꯃꯛ ꯀꯞꯄꯗꯣ ꯏꯃꯥ ꯌꯦꯡꯅꯤꯡꯗꯦꯕ, ꯈꯪꯉꯦꯗꯅ꯫ ꯆꯥꯛꯁꯤ ꯊꯣꯡꯉꯨ ꯂꯥꯎ, ꯀꯞꯁꯤꯟꯅꯔꯒ ꯂꯩꯅꯨ, ꯌꯦꯡꯅꯤꯡꯗꯦ, ꯁꯠꯁꯤꯜꯂꯥꯛꯑꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯇꯨꯀꯤ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ꯫ ꯂꯥꯏꯖ ꯋꯥꯈꯜꯗ ꯈꯜꯂꯤ, ꯈꯪꯅꯤꯕ ꯃꯥꯁꯨ ꯑꯩꯒꯤ ꯃꯥꯡꯗ ꯅꯨꯄꯤ ꯎꯅꯩꯗꯅ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯥꯡꯗꯨꯗ ꯇꯥ ꯇꯣꯂꯨꯃꯨꯒ ꯃꯥꯒꯤ ꯑꯦꯀꯥ ꯒꯥꯔꯤꯗꯨꯗꯅꯦ ꯇꯣꯡꯉ ꯆꯠꯀꯦꯕ ꯃꯣꯏ ꯂꯩꯀꯥꯏꯗꯨꯗ꯫ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯖꯤꯟꯕ ꯀꯥꯇꯤ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯉꯁꯤꯗꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯀꯦ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ꯫ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯁꯥꯒꯤ ꯀꯦꯕ ꯂꯣꯏꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯖꯩ꯫ ꯁꯤꯗꯅꯤ ꯀꯩꯅꯣ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯀꯦꯜꯂꯤꯁꯦ꯫
ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯥꯛꯄ ꯌꯥꯝ ꯌꯥꯎꯗꯧꯔꯤꯕꯅꯤ ꯃꯨꯊꯤ ꯃꯥꯅ ꯈꯠꯅꯕ ꯍꯧꯕ ꯁꯥꯗꯨꯅ ꯑꯩꯉꯣꯟꯁꯤꯗ ꯀꯦꯇꯨꯀꯤ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯛꯏ ꯅꯨꯃꯤꯠꯁꯤꯕꯨ ꯀꯔꯥꯏꯗꯒꯤ ꯊꯣꯛꯈꯤꯕ ꯖꯥꯠꯅꯣꯅꯦ ꯉꯁꯤꯗꯤ ꯐꯃꯨꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯦ ꯃꯀꯤꯒ ꯁꯦꯝꯂꯝꯃꯤꯁꯤꯕꯣ ꯑꯌꯨꯛ ꯉꯟꯇꯥꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯏꯕꯦꯝꯃꯁꯤꯕꯨ ꯀꯔꯥꯏ ꯆꯠꯄꯤꯗꯧꯔꯤꯒꯦ ꯅꯥꯇꯩ ꯆꯥꯕ ꯊꯕꯛꯇꯤ ꯑꯣꯏꯔꯝꯅꯤ ꯊꯥꯖꯗꯦ ꯍꯣ ꯅꯨꯄꯥꯒ ꯀꯣꯏꯕ ꯆꯠꯂꯨꯒꯦꯅ ꯀꯦꯔꯤꯕ ꯃꯥꯏ ꯃꯤꯠꯇꯤ ꯀꯦꯁꯤꯟ ꯅꯥꯟꯁꯤꯜꯂꯦ ꯏꯔꯨꯗꯤ ꯂꯨꯔꯝꯅꯤ ꯊꯥꯖꯗꯦꯗ ꯏꯃꯥꯗꯤ ꯏꯔꯨꯒ ꯂꯨꯗ꯭ꯔꯗꯤ ꯀꯦꯕꯒꯁꯦ ꯂꯥꯏꯅ ꯊꯤꯡꯕ꯭ꯔꯕ ꯊꯤꯡꯗꯦ ꯑꯗꯨ ꯁꯛꯄꯨꯗꯤ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯕꯨꯗꯤ ꯅꯆꯥ ꯑꯩ ꯍꯥꯏꯔꯦꯗꯅ ꯐꯖꯕꯁꯤꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯂꯩꯀꯥꯏꯁꯤꯗ ꯁꯛꯇꯁꯨ ꯏꯁꯥꯅ ꯍꯦꯜꯂꯤꯗꯣ ꯁꯦꯒ꯭ꯔꯥꯛ ꯃꯅꯝ ꯆꯦꯟꯕꯁꯨ ꯏꯁꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯈꯨꯜꯁꯤꯗ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯉꯥꯎꯈꯤꯅꯤ ꯏꯁꯥꯒꯤ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯗꯨꯗ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯀꯦꯇꯨꯀꯤꯗꯨ ꯂꯥꯏꯖ ꯁꯥꯎꯅ ꯆꯥ ꯑꯩꯈꯣꯏ ꯃꯥꯁꯤ ꯇꯨꯀꯠꯆꯗ꯭ꯔ ꯌꯦꯡꯉꯣꯕ ꯁꯤꯕꯨ ꯋꯥꯅꯤꯅ ꯃꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯅꯦꯕ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯆꯈ꯭ꯔꯒꯦ ꯑꯩ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯂꯥꯏꯖ ꯁꯨꯈꯨꯜꯒꯤ ꯂꯝꯄꯥꯛꯂꯣꯝꯗ ꯂꯥꯛꯏ ꯇꯣꯂꯨꯃꯨꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯂꯨꯃꯨꯅ ꯂꯥꯏꯖ ꯀꯥꯏꯗꯅꯣ ꯅꯪ ꯆꯠꯁꯤ ꯍꯥꯏꯕ ꯍꯣ ꯀꯣꯏꯔꯨꯁꯤ ꯍꯥꯏꯕ ꯅꯪꯒꯤ ꯀꯥꯒꯥꯔꯤꯁꯦ ꯁꯦꯡꯗꯤ ꯁꯦꯡꯗꯣꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛ ꯐꯖꯅ ꯁꯦꯡꯈ꯭ꯔꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯁꯤꯁꯦ ꯇꯣꯡꯉꯥꯒꯦ ꯅꯪ ꯉꯥꯛꯎꯀꯣ ꯑꯃꯨꯛ ꯇꯨꯁꯤꯟꯃꯤꯟꯅꯅꯤ ꯍꯣꯏ ꯁꯤ ꯃꯥꯡꯁꯤ ꯇꯣꯡꯉꯨꯁꯤ ꯑꯩ ꯉꯥꯛꯀꯦꯕ ꯂꯥꯏꯖꯁꯨ ꯇꯣꯡꯈꯠꯂꯤ ꯇꯣꯂꯨꯃꯨ ꯊꯧꯅ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯤꯕꯣ ꯑꯗꯨꯝ ꯊꯧ ꯇꯥ ꯇꯣꯂꯨꯃꯨ ꯌꯥꯝ ꯍꯪꯉꯛꯀꯅꯨ ꯑꯁꯣꯝꯗꯅ ꯄꯣꯏꯔꯩꯒꯤ ꯃꯃꯥ ꯏꯕꯦ ꯂꯩꯅ ꯃꯁꯥꯕꯨ ꯉꯥꯡꯏ ꯅꯪ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯆꯥꯕ ꯊꯛꯄ ꯌꯨꯝꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯆꯥꯕꯗꯪ ꯅꯨꯄꯤꯁꯤꯡꯅ ꯑꯃꯣꯝꯅꯦꯕꯨ ꯍꯥꯏꯔꯗꯤ ꯀꯣꯏꯔꯒꯦꯗ ꯂꯩꯈ꯭ꯔꯦ ꯅꯪꯉꯣꯟꯗ ꯌꯥꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯉꯥꯛꯇꯅꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯇꯟꯕ ꯅꯪꯉꯣꯟꯗ ꯌꯥꯔꯛꯄ ꯅꯨꯄꯤꯕꯨ ꯀꯌꯥꯝꯅ ꯇꯩ ꯆꯥꯔꯝꯗꯧꯔꯤꯒꯦ ꯄꯣꯏꯔꯩ ꯍꯀꯥꯝ ꯆꯟꯗꯨꯅ ꯏꯃꯥ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯆꯥꯒꯤ ꯄꯨꯔꯥꯟ ꯐꯥꯛꯀꯗꯕ ꯋꯥꯠꯂꯤ ꯌꯥꯝ ꯋꯥꯠꯂꯤ ꯅꯨꯄꯤꯁꯤꯡꯗꯨꯕꯨ ꯅꯨꯡꯗꯨꯝ ꯅꯨꯡꯉꯥꯏꯕꯤꯗꯦꯅꯦ ꯏꯃꯥ ꯅꯆꯥ ꯑꯩꯉꯣꯟꯗ ꯂꯩꯕꯗꯨꯗꯤ ꯈꯨꯜꯁꯤꯗ ꯃꯔꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯧꯔꯤꯕꯅꯤ ꯃꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯗꯧꯔꯤꯕꯅꯤ ꯑꯣꯏꯅꯤ ꯌꯥꯝ ꯑꯣꯏꯅꯤ ꯅꯇꯨꯗꯨ ꯊꯤꯔꯒ ꯅꯇꯨꯗꯨꯒ ꯅꯪꯒ ꯅꯨꯡꯁꯤꯠꯇꯨ ꯐꯥꯔꯒꯅꯦ ꯏꯅꯧꯍꯦ ꯅꯈꯨꯠꯀꯗꯨ ꯍꯥꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯩ ꯉꯥꯡꯗ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯆꯠꯂꯣ ꯁꯟꯁꯤꯡꯁꯦ ꯂꯝꯄꯥꯛꯇ ꯉꯥꯏꯍꯥꯛꯇ ꯄꯨꯊꯣꯛꯑꯁꯨ ꯑꯩ ꯇꯜꯂꯦꯕ ꯏꯀꯥꯏꯕ ꯂꯩꯀꯥꯏ ꯃꯥꯡꯗ 이스 닌타우 마사 마수니나 산가 부톡부도 이까이리바 하 짝 파워 싸닝아이 파워 레이따다나 낭나 이까이바가 사다다냐 하이 잉닝데 해 ngasi기 누미따 산시 핵 부톡지가이 юм시더기 싹 마루 파워 싸바 야로이다바 오야레 아이 산도 부톡자오르게 너는 나 공시 이다 따닝게라 산세 얌투나 부톡 보이레이 딴나 산나도 lampak 부토레 Tanzaduda Laizaga Tolumugasu Nuk-nuk-tana lai Laizana moigi mamangda Poirayna san anidu Hoy duna tsatlibudu uri Laiza mabukningda khali Khangindana nang tawgiba ngasigi Wathamoisi chakhangiba Tatulamo mangda salibudu pasya siyawbaga Tapna do tawgadaba Hoy ay thawgi Tolumu Poirayna satliba mapado yawbaga Tapna thawi Laiza isayga ngangduna Nungsibana thauba hambarda Laizana maningda tongjaba Magi nakong mayada Nungsi wari chiktaba Kunungai ama Poirei tauribadu ubada kambalbasu puksay Masada nupi atopa koirasu Ma Laiza budi inthokte Magi thamoidagi sonsay Isayga saktu Noka nokminadan Kaya di irang pwede yung Tolumugi ekagaridu nung amada tengjinbadagi tusili Laiza sauna Kamain tawrinoba Mijakhan man lagrabu sibu sidore Soidre sibaga Oiba Loireba Poirei sangsilaktuna Laiza bu haugatpigi tawi Laiza makhut phatkan thoktuna Kaino thengage tawida Namaide kaidra Haugatpigi tawbani kaino yadraga tu Nongon haugatpiyo haikide Mi singse Nukningida tawisi ubada Nokpada thingzade akhoi no kaino natu miyamduna no kano hairakpra leheroibema doiduda lempu manbu nupasiga sathose swaida yeningde asi hairaga poirei monghada lampak maikai pangki tolamu ngasaidagi tumin yengduna leirambadu poirei satkibaga laizabu singkhatke taw thengakala nangsu masi pumna masya nang loi thoni natro saurno basi isoi khibaneba yare taningde sasing khan masi turi kasi Ngihak laybaga Laiza mayumda sangaktuna manggolduda phamduna lay Ketuki thongalomdagi sanglai Masanupigi nakalduda phamduna
ꯀꯔꯤ ꯇꯧꯔꯦ ꯅꯨꯄꯥ ꯎꯅꯔꯨꯅꯦꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯒ ꯁ꯭ꯋꯥꯏꯁꯤꯗ ꯃꯪꯗꯅ ꯂꯩꯔꯝꯃꯤꯁꯤꯅ ꯏꯃꯥ ꯑꯩ ꯌꯥꯝ ꯆꯥꯛꯏꯕ ꯆꯥꯛ ꯑꯗꯣ ꯀꯔꯤꯒꯤꯅꯣꯗꯤ ꯍꯥꯏꯗꯅ ꯀꯔꯝꯍꯥꯏꯅ ꯈꯪꯗꯧꯔꯤꯒꯦ ꯑꯩꯅ ꯑꯗꯨꯋꯥꯏꯗꯨꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ ꯉꯥ ꯆꯥꯕ ꯐꯪꯗꯕꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯒ ꯂꯩꯕ ꯃꯥꯟꯈꯩ ꯂꯩꯕꯗꯨꯅ ꯀꯥꯟꯅꯔꯣꯏꯌꯦ ꯂꯥꯏꯖꯥ ꯃꯃꯥꯗꯣ ꯋꯥꯔꯤ ꯄꯨꯝꯅꯃꯛꯇꯨ ꯂꯤꯖꯩ ꯀꯦꯇꯨꯀꯤ ꯃꯆꯥꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯇꯥꯕꯗꯕꯨ ꯅꯣꯛꯅꯤꯡꯂꯤꯌꯦ ꯂꯥꯏꯖꯥ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯅꯣꯛꯅꯤꯡꯉꯤ ꯏꯃꯥꯗꯤ ꯅꯆꯥ ꯆꯣꯞꯄꯒ ꯏꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯏ ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯅꯤ ꯊꯥꯔꯣꯒ ꯂꯥꯏꯖꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯝꯕꯤꯗ ꯂꯥꯛꯏ ꯊꯥꯔꯣꯅ ꯂꯥꯏꯖꯥ ꯂꯨꯄꯥ ꯀꯌꯥꯅꯤ ꯅꯪ ꯎꯅꯗꯣꯏꯁꯤꯕꯣ ꯌꯥꯝꯗꯦ 5 ꯈꯛꯇꯅꯤ 이스 ꯌꯥꯝꯗꯦ ꯑꯗꯨꯗꯤ ꯑꯗꯣ ꯅꯪꯁꯦ ꯉꯝꯗꯤ ꯉꯝꯃꯤ ꯅꯣꯡꯃꯗ ꯅꯨꯄꯥ 5 ꯎꯅꯕꯒꯥꯁꯦ ꯅꯪꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤ ꯕꯦꯝ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯗ ꯂꯩꯗꯣꯏꯅꯣ ꯀꯩꯅꯣ ꯇꯥꯄꯣꯏꯔꯩꯗ ꯂꯩꯇꯅ ꯀꯅꯥꯗ ꯂꯩꯗꯧꯔꯤꯒꯦ ꯑꯩꯅ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯔꯤꯗꯨꯅ ꯂꯩꯁꯨ ꯂꯩꯔꯣꯏꯗꯕꯗ ꯃꯤꯒꯤ ꯊꯃꯣꯏ ꯀꯥꯏꯅꯕ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯔꯤꯁꯤꯗꯤ ꯇꯥꯄꯣꯏꯔꯩꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯅꯤ ꯇꯥꯄꯣꯏꯔꯩꯗꯤ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯕꯣ ꯍꯥꯏꯔꯛꯇꯦꯗ ꯅꯪꯒꯤ ꯋꯥꯇꯥꯁꯤꯁꯨ ꯌꯥꯏꯅꯦ ꯂꯩꯒꯗꯕ ꯅꯨꯄꯥꯅ ꯄꯥꯎ ꯐꯥꯎꯅꯗ ꯂꯩꯔꯣꯏꯗꯕ ꯅꯨꯄꯥꯁꯤꯡꯅ ꯅꯨꯡꯇꯤꯒꯤ ꯎꯅꯕ ꯑꯁ ꯉꯥꯡꯗ ꯂꯩꯔꯅꯨ ꯂꯥꯛꯑꯣ ꯎꯅꯗꯣꯏꯁꯦ ꯌꯥꯝ ꯃꯊꯪ ꯎꯅꯔꯛꯄꯅ 5 ꯁꯨꯕ ꯅꯨꯄꯥꯗꯣ ꯀꯟꯅ ꯎꯅꯔꯤ ꯑꯩ ꯆꯪꯉꯒꯦꯕ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯦꯕ ꯏꯃꯥꯅ ꯉꯥꯡꯉꯅꯤ ꯌꯥꯔꯣꯏ ꯉꯥꯛꯇꯪ ꯎꯅꯈꯤꯁꯦ ꯂꯥꯛꯇꯁꯨ ꯉꯥꯏꯔꯤ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯃꯝꯁꯤ ꯂꯩꯁꯤ ꯎꯗ꯭ꯔꯣ ꯅꯪ ꯃꯝꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯃꯤꯁꯨ ꯑꯝꯇ ꯎꯗ꯭ꯔꯦ ꯊꯥꯔꯣꯁꯨ ꯅꯪꯅ ꯆꯠꯍꯟꯈ꯭ꯔꯦ ꯑꯩ ꯏꯊꯟꯇ ꯃꯝꯃꯀꯥꯟꯁꯤꯗ ꯅꯨꯄꯥ ꯅꯪꯒ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯂꯥꯏꯖꯥ ꯉꯁꯤꯗꯤ ꯑꯩꯕꯨ ꯄꯦꯜꯍꯟꯕꯤꯌꯨ ꯈꯧꯕꯨꯝ ꯊꯟꯅ ꯑꯃꯨꯛꯇ ꯊꯛꯍꯟꯕꯤꯌꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯂꯩꯍꯤꯗꯣ ꯂꯥꯏꯖꯥ ꯈꯪꯍꯧꯗ ꯈꯨꯄꯥꯛ ꯑꯗꯨꯅ ꯊꯥꯖꯤꯜꯂꯤ ꯅꯪꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯈꯪꯅꯖꯕ ꯂꯩꯖꯩ ꯅꯪꯗꯤ ꯉꯥꯏꯍꯥꯛꯀꯤꯗꯨ ꯈꯪꯅꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯈꯜꯂꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯍꯟꯗꯣꯛ ꯑꯩ ꯆꯠꯀꯦ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯖꯥ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯃꯁꯝ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯒꯠꯄꯤꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯅ ꯄꯤꯒꯅꯤ ꯂꯥꯏꯖꯥ ꯆꯥꯎꯊꯣꯏꯕꯨ ꯑꯃꯨꯛꯇꯪ ꯀꯟꯅ ꯏꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯤ ꯆꯥꯎꯊꯣꯏꯁꯨ ꯇꯥꯟꯅꯔꯛꯏ ꯂꯥꯏꯖꯥ ꯇꯨꯡꯌꯦꯡ ꯌꯦꯡꯗꯨꯅ ꯂꯝꯄꯥꯛ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯄꯗꯨꯗ ꯈꯔ ꯃꯝꯃꯒ ꯎꯍꯧꯗ꯭ꯔꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯦꯡꯖꯤꯜꯂꯤ ꯂꯥꯏꯖꯥ ꯇꯞꯅ ꯌꯦꯡꯈꯠꯂꯛꯄꯗ ꯄꯣꯏꯔꯩ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯥ ꯄꯣꯏꯔꯩꯒꯤ ꯇꯨꯡꯗ ꯂꯣꯠꯈꯤ ꯆꯥꯎꯊꯣꯏꯅ ꯅꯨꯄꯥ ꯍꯟꯗꯣꯛ ꯅꯨꯄꯤꯁꯦ ꯊꯝꯃꯝꯃꯒ ꯆꯠꯈꯤꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯊꯝꯃꯝꯃꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕ ꯅꯪ ꯀꯅꯥ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯇꯨꯅ ꯑꯃ ꯁꯣꯛꯄꯗ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯕꯁꯤꯒꯤ ꯄꯥꯝꯕꯣꯝꯕꯨ ꯇꯤꯡꯉꯤꯕ ꯍꯥꯏꯕꯗꯨꯔꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯌꯥ ꯁꯨꯕ ꯅꯨꯄꯥꯅꯣ ꯃꯥꯒꯤ ꯃꯤꯠꯌꯥꯝ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯄꯣꯏꯔꯩ ꯁꯥꯎꯅ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯗ ꯀꯤꯟꯗꯨꯅ ꯑꯃꯨꯛꯇꯪ ꯊꯤꯟꯗꯨꯅ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯊꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯆꯠꯈ꯭ꯔꯣ ꯑꯁꯥꯎꯕꯁꯤꯅ ꯃꯩ ꯑꯣꯟꯗꯨꯅ ꯆꯥꯛꯂꯛꯂꯕꯗꯤ ꯀꯅꯥꯝꯇꯅ ꯅꯪꯕꯨ ꯈꯥꯝꯕ ꯉꯝꯂꯣꯏ ꯆꯥꯎꯊꯣꯏ ꯀꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯄꯣꯏꯔꯩ ꯃꯥꯁꯨ ꯆꯠꯀꯦ ꯍꯥꯏꯅ ꯈꯣꯡ ꯑꯗꯨ ꯊꯥꯡꯕꯒ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ ꯅꯪꯒꯤꯕꯨ ꯃꯤ ꯋꯥꯠꯄ꯭ꯔꯣ ꯆꯠꯂꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯉꯝꯃꯗ꯭ꯔꯥ ꯃꯐꯝꯁꯤda ꯑꯩꯕꯨ ꯏꯗꯣꯝ ꯊꯝꯂꯝꯕ ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯊꯤꯡꯕ ꯉꯝꯂꯣꯏ ꯑꯩꯅ ꯄꯨꯅꯤꯡꯂꯕꯁꯨ ꯌꯥꯔꯣꯏ ꯈꯪꯏ ꯀꯅꯥꯅ ꯌꯥꯔꯣꯏꯗꯧꯔꯤꯕ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯕ ꯅꯪꯒꯤꯗꯃꯛ ꯍꯤꯡꯂꯤꯕꯅꯤ ꯍꯣꯏ ꯑꯩ ꯅꯨꯄꯥ ꯀꯣꯏ ꯑꯗꯨꯕꯨ ꯃꯣꯏꯗ ꯑꯩ ꯀꯥ ꯍꯦꯟꯅ ꯂꯨꯞꯄꯗꯤ ꯇꯧꯗꯕꯅꯤ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯕꯁꯨ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯤ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯑꯩꯕꯨ ꯄꯨꯔꯣ ꯅꯪꯒꯤ ꯅꯌꯨꯝꯗ ꯏꯃꯥ ꯑꯃꯗꯤ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯍꯟꯕꯤꯌꯨ ꯑꯁꯤ ꯑꯩꯒꯤ ꯈꯨꯗꯥꯡꯁꯤ ꯄꯥꯏꯌꯨ ꯄꯨꯒꯅꯤ ꯅꯪ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯍꯟꯒꯅꯤ ꯅꯪꯕꯨꯁꯨ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕꯗꯣ ꯆꯠꯁꯤ ꯑꯩꯒꯤ ꯃꯤꯠꯌꯥꯝꯕꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯠꯌꯥꯝꯕꯤ ꯑꯅꯤꯗꯨ ꯆꯦꯟꯈꯤꯗꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯔꯝꯃꯤ